Tampaki District Mari Imphal East, Imphal West, Thoubal, amadi Bishnupur Districta, numit khudingi ayupung mga dagi nungthil pung taruk fawba curfew komthok lamba adu, ngasi September taruk ki oina pamdaba thaudok sing tholakpa yai haina chingnaba leibedagi. Hariba district sing asda CRPC ki under section 144 1973 ki makhada athingba thamle haina laukthokre. District Magistrate Imphal East Kumanthem Daina amasung Additional District Magistrate Imphal West Dr. N. Johnson Maitay ani nasu Cherol amang ngarang thokpaga loinana ngasi ayu angan badagi Greater Imphal gi akoibada security gi ahen ba Jackson Tharak lokhat pahokrai aikhoi gi paumina tongan ba mafam singda chatuna yengsilubada Imphal gi marui ba junction sing Kaisampa junction chungmairong khongnang ani karak konung mamang turning point lamlong kaithel na chungba mafam singda achut awok sing check tobagi thabak kangkhat khrei gari achoba singda tented glass napsinduna thorak pa sing khamduna lokthokpagi thabak su chathari adubu nongmada changdraba yadraba lam sing puba analaying ising electricity PHED petrol pumps school college municipality press and electronic media court ki thabak thorams yauna airport ki passenger sing dadi athing basi komthoglei ngasi gi chatha ki ba curfew na lamdam asigi mahusa gi punsida chauna akai pa pk inter district fauna ba passenger puba gari sing chena khide kaithal sing hangna khide school college hangna rabasu mahiroi kabaki chang nemki